ꯐꯖꯩ ꯍꯥꯎꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯊꯨꯟꯁꯨ ꯄꯤꯕꯤꯔꯣ ꯃꯊꯨꯟꯁꯨ ꯄꯥꯛꯅ ꯄꯤꯕꯤꯔꯣ ꯃꯤꯅ ꯍꯥꯏꯁꯦ ꯍꯥꯎꯈ꯭ꯔ ꯄꯣꯠꯅꯤꯁꯦ ꯑꯃꯁꯨ ꯏꯪꯅ ꯆꯤꯡꯅ ꯂꯩꯖꯕ ꯄꯥꯝꯃꯤ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦꯅ ꯍꯥꯏꯌꯦ ꯅꯣꯏ ꯐꯤꯂꯝꯁꯤꯀꯣ ꯑꯃꯁꯨ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯄꯥꯝꯃꯤ ꯈꯠꯅꯕ ꯄꯥꯝꯗꯦ ꯍꯥꯏ ꯈꯠꯅꯕ ꯄꯥꯝꯃꯤꯁꯤ ꯀꯅꯥꯅꯣ ꯈꯠꯅꯕ ꯄꯥꯝꯃꯤꯁꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯁꯤꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯅ ꯌꯥꯅꯈ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯅꯔꯦ ꯌꯥꯅꯔꯗꯤ ꯌꯥꯅꯔꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯌꯥꯅꯔꯦ ꯁꯤꯅ ꯂꯣꯏꯔꯦ ꯌꯥꯅꯈ꯭ꯔꯗꯤ ꯌꯥꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯒꯤ ꯃꯈꯣꯡꯗꯨ ꯃꯌꯥꯝ ꯑꯃ ꯀꯩꯝꯇ ꯈꯟꯗꯦ ꯌꯥꯅꯔꯗꯤ ꯌꯥꯅꯈ꯭ꯔꯦ ꯌꯥꯅꯔꯦ ꯂꯣꯏꯔꯦ ꯇꯝꯃꯦ ꯑꯣꯚꯔ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯗꯧꯅꯣ ꯍꯥꯏꯕꯗ ꯉꯁꯤꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯀꯥꯟ ꯁꯥꯕꯁꯦ ꯑꯌꯥꯝꯕ ꯂꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯟꯗꯛ ꯊꯥꯁꯤꯗ ꯂꯣꯏꯁꯜꯂꯅꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯗꯨꯀꯥꯟꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯇꯥꯏꯜꯁ ꯊꯥꯕ ꯂꯣꯏꯁꯜꯂꯦ ꯇꯥꯏꯜꯁ ꯊꯥꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯇꯥꯏꯜꯁꯁꯦ ꯐꯖꯅ ꯊꯥꯔꯦ ꯇꯥꯏꯜꯁꯁꯦ ꯉꯁꯥꯏ ꯇꯩꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ ꯁꯤꯒꯤ ꯃꯄꯥꯟꯁꯦ ꯇꯩꯊꯣꯛꯀꯗꯣꯏꯅꯦ ꯁꯤ ꯃꯊꯛꯇꯕꯨꯗꯤ ꯅꯨꯡ ꯊꯥꯔꯒ ꯁ꯭ꯇꯤꯌꯔ ꯂꯥꯛꯈꯤꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯅꯨꯡꯒꯤ ꯕꯣꯠ ꯅꯨꯡ ꯈꯥꯗꯨꯗ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯕꯣꯠ ꯅꯨꯡ ꯈꯥꯕꯁꯤꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯈꯥꯖꯤꯜꯂꯅꯤ ꯑꯗꯨꯒ ꯁꯦꯂꯤꯡ ꯅꯨꯡꯂꯤꯡ ꯊꯥꯕꯗꯨꯅ ꯑꯩ ꯑꯃꯨꯛ ꯈꯤꯇꯪ ꯈꯔ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯔꯅꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯜꯂꯦ ꯑꯗꯨ ꯊꯕꯛꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯤꯒꯤ ꯇꯥꯏꯜꯁꯦ ꯁꯦꯡꯇꯣꯔꯛꯀꯦꯕꯀꯣ ꯑꯩ ꯏꯁꯤꯡꯕꯨꯗꯤ ꯍꯥꯟꯅ ꯀꯜꯂ ꯊꯝꯃꯕꯅꯤ ꯉꯁꯥꯏ ꯁꯦꯡꯇꯣꯛꯑꯒ ꯑꯩꯁꯦ ꯉꯥꯛꯇꯪ ꯋꯥꯔꯦꯅ ꯄꯣꯊꯥꯔꯨꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤ ꯋꯥꯔꯕꯅꯤ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯏꯗꯅ ꯑꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯣꯊꯥꯔꯨꯔꯦ ꯇꯥꯏꯜꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯁꯨꯝ ꯃꯄꯥꯟꯒꯗꯤ ꯃꯥꯟꯅꯍꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯥꯟꯅꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯜꯁꯦ ꯔꯤꯖꯦꯛ ꯈꯔ ꯍꯥꯄꯛꯄꯅꯦꯕ ꯂꯛꯁꯃꯤ ꯇꯥꯏꯜꯁꯇꯣ ꯊꯧꯕꯥꯜꯒꯤ ꯂꯛꯁꯃꯤ ꯇꯥꯏꯜꯁꯁꯤ ꯏꯌꯥꯝꯕꯗꯨꯅ ꯇꯥꯏꯜꯁꯁꯤ ꯑꯣꯐꯔ ꯇꯧꯕꯤꯔꯛꯄꯅꯦ ꯑꯅꯝꯕ ꯑꯣꯐꯔ ꯇꯧꯕꯤꯔꯛꯑꯦ ꯌꯥꯝ ꯀꯩꯁꯨ ꯃꯃꯜ ꯇꯥꯡꯅ ꯂꯧꯍꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯥꯏ ꯁꯦꯟꯗꯣꯡ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯥꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯣꯡꯅ ꯑꯗꯨꯝ ꯁꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯏꯅꯧꯄ ꯔꯪ ꯀꯟꯅ ꯇꯩꯔꯤ ꯌꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯕꯣꯠ ꯍꯥꯕꯒꯤ ꯁꯤꯖꯤꯟꯅꯅꯕ ꯌꯣꯠꯅꯦꯕꯀꯣ ꯑꯗꯨꯒꯤ ꯔꯪ ꯀꯟꯅ ꯇꯩꯔꯤ ꯁꯤ ꯌꯣꯠꯁꯤꯡꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯣꯛ ꯕꯣꯠꯇꯣ ꯂꯥꯛꯑꯀꯥꯟꯗ ꯄꯨꯗꯤꯡ ꯀꯠꯂꯛꯀꯗꯣꯏꯅꯦꯕ ꯃꯌꯥꯝ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯒ ꯂꯩ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯆꯥꯕ ꯂꯧꯖꯔꯒ ꯍꯥꯏꯗꯤ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤꯗꯤ ꯑꯩ ꯍꯥꯏꯖꯕꯗꯣ ꯑꯩꯗꯤ ꯏꯁꯥꯗ ꯆꯩꯖꯕꯅꯦ ꯑꯗꯣ ꯑꯩ ꯏꯁꯥꯗ ꯆꯩꯖꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡꯆꯠ ꯑꯅ ꯐꯤꯂꯝ ꯂꯩꯗꯅ ꯈꯣꯡꯆꯠꯁꯤ ꯌꯦꯡꯕ ꯑꯩꯅ ꯈꯣꯡꯆꯠꯁꯤ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯆꯠ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗ ꯀꯨꯝꯃꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯩꯁꯤꯡꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤ ꯗꯕꯤꯡꯒ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ ꯁꯀ꯭ꯔꯤꯞ ꯏꯔꯒ ꯍꯥꯏꯕꯗꯤ ꯃꯥꯜꯂꯤ ꯌꯥꯝ ꯁꯦꯔꯤꯌꯟꯗ ꯅꯥꯟꯅ ꯍꯥꯏ ꯃꯣꯏ ꯁꯀ꯭ꯔꯤꯞ ꯍꯥꯟꯅ ꯄꯥꯊꯣꯛꯑꯒꯀꯣ ꯄ꯭ꯔꯣꯡꯒ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯄꯥꯝꯃꯤ ꯃꯔꯨꯞ ꯀꯩꯅꯣ ꯁꯥꯔ ꯀꯥꯏꯅꯀꯣ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯄꯥꯝꯃꯦ ꯑꯃꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯄꯥꯝꯃꯤ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦꯅ ꯍꯥꯏꯌꯦ ꯅꯣꯏ ꯐꯤꯂꯝꯁꯤꯀꯣ ꯑꯃꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯈꯠꯅꯕ ꯄꯥꯝꯗꯦ ꯍꯥꯏ ꯑꯃꯁꯨ ꯑꯃꯨꯛ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯈꯠꯅꯕ ꯄꯥꯝꯃꯤꯁꯤ ꯀꯅꯥꯅꯣ ꯈꯠꯅꯕ ꯄꯥꯝꯃꯤꯁꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯁꯤꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯗꯤ ꯈꯣꯡꯆꯠ ꯍꯥꯏꯕ ꯐꯤꯂꯝꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯉꯥꯛꯇ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯃꯥꯅ ꯍꯧꯔꯛꯄꯩ ꯈꯠꯅꯕꯅꯤ ꯁꯤꯅꯤ ꯈꯠꯅꯔꯤꯁꯤ ꯐꯤꯂꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯆꯠꯀꯤ ꯐꯤꯂꯝꯁꯤ ꯑꯩ ꯌꯦꯡꯗ꯭ꯔꯦ ꯊꯣꯛꯂꯛꯑꯁꯨ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯑꯦ ꯈꯣꯡꯆꯠ ꯍꯥꯏꯅ ꯐꯤꯂꯝ ꯑꯃ ꯑꯩ ꯌꯦꯡꯗꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯜꯂꯕ ꯍꯥꯏꯇꯥꯔꯦ ꯍꯟꯖꯟ ꯁꯨꯝ ꯌꯦꯡꯅꯤꯡꯉꯛꯑꯗꯤ ꯑꯍꯥꯟꯕꯗꯗꯤ ꯈꯔ ꯃꯥꯜꯂꯝꯃꯦ ꯁꯨꯝ ꯌꯦꯡꯁꯤꯜꯂꯀꯥꯟꯗꯗꯤ ꯄꯛꯁꯜꯂꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯨꯡꯇꯤ ꯁꯨꯝ ꯆꯥꯅꯤꯡꯉꯛꯇꯦꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯅ ꯁꯤꯒꯤ ꯌꯣꯠꯁꯦ ꯄꯤꯁ 13 ꯁꯤꯒꯤ ꯄꯤꯁ 13ꯁꯤ ꯕꯣꯠ ꯈꯥꯕꯒꯤꯗꯃꯛꯇ ꯂꯧꯕꯅꯦꯕꯀꯣ ꯉꯁꯥꯏꯗꯒꯤ ꯏꯅꯥꯎꯄꯥꯒ ꯑꯩꯒ ꯑꯩꯈꯣꯏꯅꯤꯈꯛ ꯉꯥꯏꯔꯦ ꯉꯁꯤꯁꯦ ꯑꯗꯨꯒ ꯑꯩ ꯌꯣꯠ ꯁꯥꯕ ꯏꯃꯥꯟꯅꯕ ꯕꯣꯁꯅꯥ ꯍꯣꯏ ꯑꯗꯩꯗꯤ ꯄꯤꯌꯥꯟꯖ ꯏꯅꯥꯎꯄꯥ ꯍꯣꯏꯒꯗꯣ ꯃꯣꯏꯗꯣ ꯉꯁꯤ ꯂꯥꯛꯀꯗꯧꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯂꯥꯛꯇ꯭ꯔꯦ ꯔꯪꯁꯦ ꯉꯁꯤ ꯇꯩꯕ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯁꯤ ꯈꯥꯖꯤꯜꯂꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯥꯛ ꯀꯪꯂꯩꯄꯤꯌꯥ ꯈꯣꯏꯔꯣꯝꯗꯁꯨ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦ ꯄꯩꯁꯥ ꯈꯤꯇꯪ ꯍꯪꯉꯨꯒꯦ ꯃꯉꯣꯟꯗꯁꯨ ꯀꯣ ꯗꯨꯀꯥꯟꯁꯦ ꯂꯣꯏꯁꯟꯅꯕ ꯁꯦꯜ ꯈꯤꯇꯪ ꯍꯪꯉꯨꯒꯦ ꯑꯗ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯃꯇꯦꯛ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯣꯡꯆꯠ ꯍꯥꯏꯕ ꯐꯤꯂꯝꯗꯨ ꯌꯦꯡꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯈꯣꯡꯆꯠ ꯍꯥꯏꯕ ꯐꯤꯂꯝꯗꯨ ꯌꯦꯡꯕꯤꯔꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯈꯣꯡꯆꯠ ꯌꯦꯡꯉꯤ ꯑꯗꯣ ꯑꯗ ꯌꯥꯎꯈ꯭ꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯣ ꯍꯩꯇꯦꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯈꯣꯡꯆꯠꯁꯦ ꯖꯔꯅꯤꯁꯦ ꯀꯨꯏꯔꯦ ꯑꯍꯥꯎꯕ ꯆꯥꯈꯤꯗꯕ ꯃꯨꯛꯕꯥꯡ ꯇꯧꯔꯤꯉꯩꯗ ꯈꯔ ꯆꯥꯔꯝꯃꯤ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯍꯥꯎꯕꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯌꯦꯟ ꯀꯤꯂꯣ ꯃꯈꯥꯏꯃꯨꯛꯇꯪꯒ ꯉꯧꯒꯦ ꯀꯤꯂꯣ ꯃꯈꯥꯏꯃꯨꯛꯇꯪꯒ ꯂꯧꯔꯨꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯪꯂꯩ ꯍꯣꯏꯗ ꯆꯠꯄꯒꯤ ꯊꯣꯛꯂꯛꯏ ꯀꯪꯂꯩ ꯍꯣꯏ ꯌꯧꯁꯜꯂꯨꯒꯦ ꯃꯥꯁꯨ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯔꯨꯕ ꯋꯥꯔꯦ ꯏꯇꯥꯎꯗ ꯍꯤꯡꯒꯣꯜ ꯈꯔ ꯇꯧ ꯑꯣꯛ ꯈꯔ ꯂꯣꯏ ꯇꯧꯔꯤꯕꯁꯤꯗ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ ꯈꯣꯡꯆꯠ ꯌꯦꯡꯕꯗ ꯈꯣꯡꯆꯠ ꯍꯥꯏꯁꯦ ꯖꯔꯅꯤ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦ ꯋꯥꯕ ꯁꯤꯃꯥ ꯃꯃꯤꯡꯁꯤ ꯈꯣꯡꯆꯠ ꯍꯥꯏꯁꯦ ꯉꯁꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ ꯅꯣꯛꯅꯤꯡꯉꯦ ꯁꯦꯡꯅ ꯅꯣꯛꯅꯤꯡꯕ ꯅꯠꯇꯦ ꯁꯥꯎꯅꯤꯡꯉ ꯅꯣꯛꯅꯤꯡꯕ ꯍꯥꯏꯗꯣ ꯊꯝꯃꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯌꯦꯟ ꯂꯩꯒꯦꯅ ꯉꯥꯛꯇꯪ ꯉꯥꯏꯔꯝꯕꯅꯦꯕ ꯌꯦꯟ ꯂꯩꯕ ꯉꯥꯏꯔꯤꯉꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯗ ꯏꯃꯥꯟꯅꯕꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯋꯥꯏꯐꯥꯏ ꯁꯝꯗꯦ ꯌꯨꯝꯗ ꯊꯥꯔꯛꯒꯦꯅ ꯍꯥꯏꯔꯨꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯕꯅꯦ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠ ꯌꯥꯔꯦ ꯅꯪꯁꯤꯕꯨ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯌꯨꯇ꯭ꯌꯨꯕꯔꯅꯣ ꯀꯥꯏꯅ ꯆꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯈꯪꯉꯕ
ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯀꯩꯅꯣꯒꯤ ꯋꯥꯐꯝꯗꯣ ꯈꯣꯡꯆꯠꯀꯤ ꯖꯔꯅꯤꯒꯤ ꯋꯥꯐꯝꯗꯨꯃ ꯌꯥꯅꯔꯁꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯅꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯌꯥꯅꯔꯦ ꯑꯗꯨꯝ ꯑꯁꯣꯝꯗ ꯌꯥꯅꯈ꯭ꯔꯕ ꯁꯣꯝꯗ ꯌꯥꯅꯔꯦ ꯑꯗꯨꯝ ꯅꯦꯠ ꯌꯥꯔꯦ ꯑꯗꯨꯅ ꯌꯥꯅꯈ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯅꯔꯦ ꯌꯥꯅꯗꯤ ꯌꯥꯅꯔꯦ ꯅꯦꯠ ꯌꯥꯔꯦ ꯂꯣꯏꯔꯦ ꯌꯥꯅꯔꯦ ꯁꯤꯅ ꯈꯔ ꯂꯣꯏꯔꯦ ꯌꯥꯅꯈ꯭ꯔꯗꯤ ꯌꯥꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯒꯤ ꯃꯀꯣꯛꯇꯨ ꯃꯌꯥꯝ ꯑꯃ ꯀꯩꯝꯇ ꯈꯟꯗꯦ ꯌꯥꯅꯗꯤ ꯌꯥꯅꯈ꯭ꯔꯦ ꯌꯥꯅꯔꯦ ꯂꯣꯏꯔꯦ ꯌꯥꯅꯔꯦ ꯂꯣꯏꯔꯦ ꯇꯝꯃꯦ ꯑꯣꯚꯔ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯌꯦꯟ ꯀꯛꯄ ꯍꯧꯒꯗꯧꯔꯦ ꯌꯦꯟ ꯁꯦꯝꯕ ꯍꯧꯔꯛꯀꯗꯧꯔꯦꯀꯣ ꯑꯥꯏ ꯑꯁꯤꯗꯤ ꯀꯩꯅꯣꯃ ꯁꯤꯗꯤ ꯀꯩꯅꯣꯃ ꯃꯥꯜꯂꯤꯅꯦꯍꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯗꯨ ꯐꯖꯩ ꯍꯥꯎꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯊꯨꯟꯁꯨ ꯄꯤꯕꯤꯔꯣ ꯃꯊꯨꯟꯁꯦ ꯄꯥꯛꯅ ꯄꯤꯕꯤꯔꯣ ꯃꯤꯅ ꯍꯥꯏꯁꯦ ꯍꯥꯎꯈ꯭ꯔ ꯄꯣꯠꯅꯤꯁꯦ ꯃꯊꯨꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯃꯥꯏ ꯃꯊꯨꯟꯁꯦ ꯄꯥꯛꯅ ꯂꯧꯔ ꯇꯥꯎꯒꯦ ꯑꯝꯇ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯟ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦꯀꯣ ꯌꯦꯟꯗꯣ ꯑꯩꯅ ꯃꯊꯨꯟ ꯆꯥꯅꯤꯡꯉꯦꯅ ꯃꯊꯨꯟ ꯉꯥꯛꯇ ꯂꯧꯕꯅꯤ ꯉꯁꯤꯗꯤ ꯃꯊꯨꯟ ꯑꯅꯤ ꯂꯧꯁꯟꯕꯅꯤ ꯃꯊꯨꯟ ꯑꯅꯤꯗꯣ ꯄꯥꯛꯅ ꯂꯧꯔꯒ ꯇꯥꯎꯔ ꯆꯥꯒꯦꯅ ꯍꯥꯎꯈ꯭ꯔꯕ ꯏꯔꯣꯝꯕꯒꯀꯣ ꯃꯌꯥꯝ ꯆꯥꯗꯕꯅ ꯀꯥꯡꯕꯨꯅꯗꯤ ꯈꯪꯕꯤꯔꯝꯃꯔꯣꯏ ꯑꯗꯨ ꯆꯥꯕ ꯀꯥꯡꯕꯨꯅꯗꯤꯀꯣ ꯑꯁ ꯌꯦꯟ ꯃꯅꯤꯡ ꯑꯇꯥꯎꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯇꯥꯡ ꯆꯥꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯀꯪꯂꯩ ꯈꯛꯇꯪ ꯌꯧꯁꯤꯟꯖꯔꯨꯈꯤꯒꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯁꯨ ꯌꯥꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯁꯟꯅꯈ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯅ ꯊꯤꯅ ꯆꯠꯅꯤꯡꯉꯦ ꯑꯩ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯩ ꯋꯥꯁꯨ ꯅꯠꯇꯦ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯆꯥꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ